Oh, welcome back to my channel 7 Speed Manipur. Asi ai mayam gi damakta video koigi most awaited koigi scooter habatare scooter se kari scooter no hakana koigi TVS ki koigi Jupiter haiba 125 ki Jupiter do aduni ko hoje TVS ki 125 Jupiter je ma se yamna koigi Activa gi 125 adi ko adi Suzuki gi Access haiba gari sigi moi competitor ni ko ado TVS ki ju hanagi 125 scooter laitaba nate lai ko ado ento kai nama dai ado adugi looks adigi sigi looks to tongala ni ko tongal design makhal amada haiba tare yamna classy oiba koige gari gi design ni ko pot gari ahan angang khakana adum padana sinaban nungai do gari makhal ne adigi look wise yengba su gari ji yam phajare adigi magi tail lamp head lamp adigi ko magi body language magi design je document adum phajare habadare gari se ado magi price ne kya lay adagi magi feature na kai kai yawi habdo adagi loan su loba yabra yadabra ko everything we need to know about this koigi sigi gari se duki matanga khangwiner se ado video se channel sibu subscribe tawdiba yawrogadi subscribe tawson yawroga aduga no ba koigi gari gi mari laina ba content sang ai mathang yam da dum purga ai dum laksage ado bell icon du press taw subscribe taw matam da ado adom da notification thuna lakna wi dam ta hawrji ko hawrji ba mafam si myam ape charpom haijaram ge koigi ada urji koigi dem quality gate ni ko thangban koigi kathong road tu ni ko sigi keno lambi seida Union Enterprise haina koigi mamang olaga ko lay TVS ki Union Enterprise thar je ko sidam lakpiro aduga ai contact number hapsaramage contact tawbiro book tawbiro aduga makha taba khangmina khangba yagane na haidi ko ahan bada koigi gari gi looks ana yengse gari gi looks se yengbada anagi akoi Jupiter do aduga yengbada changes mayam urfangi ko side lom dagi yengasu ko adum khar makhedi change khar di ure akoi chrome light koigi sida panel sida angom satlise si yamna sauna phai ke hatara sigi signal phai ge side ki ko indicator jiga punna ko mana lai ko ada sigi simple halogen ko adaida akhoi ge sida DRL ko yal hoi top model da yaw ga sigi gana asom da yaw ri mana sigi yaw ja ada di mong ni ko ada sigi fiber ni ko sigi yaw ja aduga sigi fiber ne aduga sijina steel oiga mai body je metal oiga adu side to metal oiga ko aduga namang da gam de yang si koi telescopic suspension this reflectors de yaure ko adagi sida air cool engine sida koi ventilator happy ko adagi sigi alloy oiga ko adagi top model de hoi si diamond cut la ko ni ko hoji powdi si hoji bottle yaw 3 ko ada sigi magi tire gi size 90 by 90 12 inch ni ko maja sini aduga sini mamang da sigi TVS ki logo 3D da yaw ko ada sigi magi headlamp se bi yeng ji ko headlamp je ida hoi LED check kana thari je compartment ama ani ahum mana yawi ko mathakta ni saina LED am phajana sina chrome ni ko adu sini mamangom dagi jiji yengda uriba mai design ni ko aduga sigi mamangda oi sida sigi brake system de kombi brake system ni ko yawi
ꯑꯗꯣ ꯁꯤꯗꯗꯤ ꯀꯩꯅꯣ ꯇꯧꯗ꯭ꯔꯦ, ꯗꯤꯛꯁ ꯑꯣꯐꯔ ꯇꯧꯗ꯭ꯔꯦꯀꯣ. ꯁꯤꯅ ꯃꯤꯗ ꯚꯦꯔꯤꯌꯟꯗꯨꯅꯤꯀꯣ. ꯁꯤ ꯇꯣꯞꯇ ꯗꯤꯛꯁ ꯂꯥꯛꯀꯗꯣꯏꯅꯤꯀꯣ. ꯁꯤ ꯚꯦꯔꯤꯌꯟꯁꯦ ꯃꯈꯜ ꯑꯍꯨꯝꯅꯤꯀꯣ ꯂꯩꯔꯤꯁꯦ. ꯑꯗꯣ ꯍꯧꯖꯤꯛ ꯑꯗꯨ ꯁꯤꯒꯤ ꯚꯦꯔꯤꯌꯟꯁꯦ ꯑꯩꯈꯣꯏꯒꯤ ꯃꯤꯗ ꯚꯦꯔꯤꯌꯟꯗꯨꯅꯤꯀꯣ, ꯃꯔꯛꯀꯤ ꯚꯦꯔꯤꯌꯟꯗꯣ, ꯗ꯭ꯔꯝ ꯕ꯭ꯔꯦꯛ ꯑꯣꯏꯕꯗꯨꯅꯤꯀꯣ ꯁꯤꯒꯤ ꯀꯩꯅꯣꯁꯦ. ꯁꯤꯒꯤ ꯄ꯭ꯔꯥꯏꯁꯁꯦꯀꯣ ꯑꯣꯟ ꯔꯣꯗꯇ ꯍꯧꯖꯤꯛ ꯂꯩꯔꯤꯁꯦ 98,560 ꯑꯣꯟ ꯔꯣꯗꯇ, ꯋꯤꯗꯥꯎꯠ ꯑꯦꯁꯦꯁꯔꯤꯅꯤꯀꯣ. ꯑꯦꯁꯦꯁꯔꯤ ꯌꯥꯎꯔꯒꯗꯤ ꯑꯃꯨꯛ ꯈꯤꯇꯪ ꯑꯞ ꯂꯥꯛꯀꯅꯤ. ꯑꯗꯨꯒ ꯁꯤꯒꯤ ꯇꯣꯞ ꯃꯣꯗꯦꯜꯗꯣ, ꯇꯣꯞ ꯃꯣꯗꯦꯜꯗꯗꯤ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ 1,01,500 ꯑꯗꯨꯃꯥꯏꯅ ꯂꯩꯀꯣ, ꯋꯤꯗꯥꯎꯠ ꯑꯦꯁꯦꯁꯔꯤꯗ. ꯁꯤ ꯍꯧꯖꯤꯛ ꯏꯝꯐꯥꯜꯗꯅꯤꯀꯣ ꯂꯩꯔꯤꯁꯤ ꯄ꯭ꯔꯥꯏꯁ. ꯑꯗ ꯃꯥꯒꯤ ꯑꯩꯈꯣꯏ ꯒꯥꯔꯤꯒꯤ ꯀꯂꯔ ꯑꯣꯞꯁꯟ 3 ꯂꯩ. ꯁꯤꯗ 3 ꯂꯩꯔꯦ. ꯑꯗꯨ ꯋꯥꯏꯠ ꯑꯃ ꯋꯥꯠꯂꯤꯀꯣ, ꯋꯥꯏꯠꯇꯨꯒ ꯀꯩꯅꯣ ꯂꯩꯔꯦ. ꯑꯗꯨꯒ ꯁꯤꯒꯤ ꯒꯥꯔꯤꯒꯤ ꯋꯦꯠꯇꯤ 108 ꯀꯣ, ꯃꯥꯒꯤ ꯀꯞ ꯋꯦꯠꯁꯦ 108ꯅꯤꯀꯣ. ꯑꯗꯨꯒ ꯁꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯂꯣꯟꯒꯤ ꯐꯦꯁꯤꯂꯤꯇꯤꯁꯨ ꯑꯗꯨꯝ ꯂꯩ. ꯂꯣꯟ ꯂꯧꯒꯦ ꯍꯥꯏꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯁꯦꯜꯐ ꯁꯥꯔꯚꯤꯁ ꯑꯣꯏꯔꯒꯅ ꯑꯩꯈꯣꯏꯒꯤ 30% ꯗꯥꯎꯟ ꯄꯦꯃꯦꯟ ꯇꯧꯕꯤꯔꯒ ꯂꯧꯕꯤꯕ ꯌꯥꯒꯅꯤ. EMIꯗꯤ ꯑꯩꯈꯣꯏ ꯀꯩꯅꯣꯃꯨꯛꯀꯤ ꯆꯥꯡꯗ ꯂꯥꯛꯀꯅꯤ. ꯑꯗꯨꯒ 2,500ꯀꯤꯀꯣ. ꯑꯗꯨꯒ ꯒꯣꯞ ꯏꯝꯄ꯭ꯂꯣꯏꯒꯨꯝꯕ ꯏꯝꯄ꯭ꯂꯣꯏ ꯑꯣꯏꯔꯒꯅ ꯒꯣꯞ ꯁꯥꯔꯚꯤꯁꯀꯨꯝꯕ ꯇꯧꯔꯒꯗꯤ 15% ꯗꯥꯎꯟ ꯄꯦꯃꯦꯟꯒꯨꯝꯕ ꯊꯝꯕꯤꯔꯒ ꯑꯗꯨꯒ ꯑꯗꯨꯝ ꯂꯧꯕꯤꯕ ꯌꯥꯔꯒꯅꯤꯀꯣ. ꯑꯩꯈꯣꯏꯒꯤ ꯂꯣꯟ ꯗ꯭ꯌꯨꯔꯦꯁꯟꯁꯦ ꯆꯍꯤ 3ꯅꯤ. ꯑꯗꯨꯝ ꯁꯤꯗ ꯂꯥꯛꯄꯤꯔꯒ ꯀꯣ, ꯑꯩ ꯀꯣꯟꯇꯦꯛ ꯅꯝꯕꯔꯁꯨ ꯑꯗꯨꯝ ꯑꯩ ꯂꯣꯏ ꯍꯥꯞꯆꯔꯝꯃꯒꯦ. ꯑꯩ ꯀꯣꯟꯇꯦꯛ ꯅꯝꯕꯔꯗꯨꯗ ꯀꯣꯟꯇꯦꯛ ꯇꯧꯕꯤꯔꯣ. ꯑꯗꯨꯒ ꯗꯤꯇꯦꯜꯁꯇꯣ ꯍꯪꯕꯤꯔꯣ. ꯑꯗꯨꯒ ꯕꯨꯛ ꯇꯧꯕꯤꯔꯣ. ꯑꯗꯨꯒ ꯑꯗꯨꯝ ꯒꯥꯔꯤꯁꯦ ꯑꯣꯟ ꯇꯧꯕꯤꯕ ꯌꯥꯔꯅꯤ, ꯂꯧꯕꯤꯕ ꯌꯥꯔꯅꯤꯀꯣ. ꯑꯗꯨꯒ ꯁꯤꯒꯤ ꯃꯥꯒꯤ ꯏꯟꯖꯤꯟꯒꯤ ꯑꯣꯞꯁꯟ, ꯏꯟꯖꯤꯟꯒꯤ ꯃꯥꯒꯤ ꯀꯦꯄꯥꯁꯤꯇꯤꯗꯣ 125cc ꯅꯤꯀꯣ. 124.8cc ꯏꯟꯖꯤꯟꯅꯤ. ꯑꯗꯨꯒ ꯃꯥꯒꯤ ꯃꯦꯛꯁꯤꯃꯝ ꯄꯋꯥꯔꯁꯤꯅ ꯀꯩꯅꯣꯅꯦ, ꯑꯩꯈꯣꯏꯒꯤ 8.15 ꯀꯣ, ꯃꯦꯛꯁꯤꯃꯝ ꯄꯋꯥꯔꯁꯦ ꯀꯩꯅꯣꯗ ꯑꯩꯈꯣꯏꯒꯤ 6,500 RPMꯗ. ꯑꯗꯨꯒ ꯃꯥꯒꯤ ꯃꯦꯛꯁꯤꯃꯝ ꯇꯣꯛꯁꯤꯅ 10.5 ꯀꯣ, 4,500 RPMꯗꯅꯤꯀꯣ. ꯑꯗꯨꯒ ꯃꯥꯒꯤ ꯃꯈꯥꯒꯤ ꯑꯩꯈꯣꯏꯒꯤ ꯒ꯭ꯔꯥꯎꯟ ꯀ꯭ꯂꯤꯌꯔꯦꯟꯁꯁꯦ, ꯁꯤ ꯑꯩꯈꯣꯏꯒꯤ ꯀꯝꯄꯤꯌꯔ ꯇꯨ ꯑꯩꯈꯣꯏꯒꯤ ꯑꯦꯛꯁꯦꯁꯀ ꯌꯦꯡꯅꯕꯗꯗꯤ ꯁꯤꯅ ꯑꯃꯨꯛ 3mm ꯃꯥꯅ ꯑꯃꯨꯛ ꯈꯤꯇꯪꯗꯤ ꯍꯦꯜꯂꯦꯀꯣ. ꯍꯥꯏꯗꯤ ꯃꯥꯒꯤ ꯆꯀꯥꯒꯤ ꯃꯥꯒꯤ ꯀꯩꯅꯣꯁꯦ, ꯗꯥꯏꯃꯤꯇꯔꯁꯦ ꯃꯥꯅ ꯍꯦꯜꯂꯛꯄꯗꯒꯤ ꯈꯤꯇꯪ ꯍꯦꯟꯕ ꯌꯥꯏꯅ ꯈꯜꯂꯤꯀꯣ ꯑꯩ ꯋꯥꯈꯜꯗ. ꯁꯤꯒꯤ ꯃꯈꯥꯒꯤ ꯒ꯭ꯔꯥꯎꯟ ꯀ꯭ꯂꯤꯌꯔꯦꯟꯁ 163mm ꯑꯗꯨꯝ ꯈꯔ ꯑꯗꯨꯝ ꯋꯥꯡꯉꯦ. ꯑꯗꯨꯒ ꯃꯌꯥꯝꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯅꯔꯤꯁꯤ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯃꯌꯥꯏꯒꯤ ꯀꯩꯅꯣꯁꯦ, ꯁꯤꯒꯤ ꯑꯩꯈꯣꯏ ꯁꯤꯂꯤꯟꯗꯔ ꯍꯥꯞꯄ ꯌꯥꯕ꯭ꯔꯥ ꯌꯥꯗꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯑꯩꯈꯣই ꯀꯣꯏꯁꯟ ꯑꯃ ꯑꯗꯨꯝ ꯑꯌꯥꯝꯕ ꯑꯗꯨꯝ ꯍꯪꯅꯩꯀꯣ. ꯃꯁꯤ ꯑꯗꯨꯝ ꯁꯤꯂꯤꯟꯗꯔ ꯍꯥꯞꯄ ꯌꯥꯔꯦꯀꯣ. ꯑꯗꯨꯅ ꯌꯥꯝ ꯏꯖꯤꯂꯤ ꯑꯩꯈꯣꯏꯗ ꯅꯨꯡꯉꯥꯏꯕ ꯑꯃꯗꯤ ꯑꯗꯨꯝ ꯑꯣꯏꯍꯜꯂꯦ. ꯁꯤꯅ ꯍꯥꯏꯗꯤ ꯄꯣꯠ ꯆꯩ ꯄꯨꯊꯣꯛ ꯄꯨꯁꯤꯟꯗꯀꯣ. ꯑꯗꯩ ꯐꯨꯗ ꯁ꯭ꯄꯦꯁ ꯁꯤꯁꯨ ꯌꯥꯝꯅ ꯂꯩꯕ ꯍꯥꯏꯕ ꯇꯥꯔꯦ. ꯁꯤꯒꯤ ꯒꯦꯞꯁꯦ ꯀꯣ, ꯁꯤꯒꯤ ꯑꯩ ꯈꯣꯡꯁꯦ ꯌꯦꯡꯉꯨ, ꯌꯥꯝ ꯊꯤꯅ ꯁ꯭ꯄꯦꯁꯁꯦ ꯑꯕꯣꯛ ꯁꯤ ꯑꯗꯨꯝ ꯐꯖꯅ ꯊꯝꯕ ꯌꯥꯔꯦꯀꯣ. ꯑꯗꯣ ꯁꯤꯁꯨ ꯏꯖꯤꯂꯤ ꯀꯩꯅꯣ ꯃꯨꯚ ꯇꯧꯕꯗꯁꯨ ꯅꯨꯡꯉꯥꯏꯔꯦꯀꯣ. ꯑꯗꯣ ꯁꯤꯗ ꯃꯃꯥꯡꯗ ꯄꯣꯀꯦꯠ ꯌꯥꯎꯔꯤꯀꯣ, ꯌꯥꯝ ꯑꯗꯨꯝ ꯆꯥꯎꯔꯦꯀꯣ. 2 ꯂꯤꯇꯔꯃꯨꯛꯀꯤ ꯀꯦꯄꯥꯁꯤꯇꯤ ꯑꯣꯏꯅꯤꯀꯣ ꯁꯤꯗ ꯌꯥꯎꯔꯤꯕ ꯀꯩꯅꯣꯁꯦ. ꯑꯗꯩꯗ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗꯤ ꯑꯩꯈꯣꯏꯅ ꯍꯥꯞꯀꯦꯁꯦ ꯃꯣꯕꯥꯏꯜ ꯆꯥꯔꯖꯤꯡꯒꯤ ꯁꯤꯗ ꯄꯣꯏꯟ ꯑꯃ ꯌꯥꯎꯔꯤꯀꯣ. ꯑꯩꯈꯣꯏꯅ ꯍꯥꯞꯆꯔꯒ ꯁꯤꯗ ꯃꯣꯕꯥꯏꯜ ꯊꯝꯃꯒ ꯆꯥꯔꯖ ꯇꯧꯕꯒꯤ ꯑꯣꯞꯁꯟꯁꯨ ꯄꯤꯔꯤꯀꯣ. ꯑꯗꯩ ꯁ꯭ꯄꯤꯗꯣꯃꯤꯇꯔꯒꯤꯁꯨ ꯁꯦꯠ ꯇꯧꯅꯕ ꯁꯤꯗ ꯌꯥꯎꯔꯤ ꯀꯣ. ꯑꯗꯒꯤ ꯁꯤꯒꯤ ꯃꯥꯒꯤ ꯌꯨꯅꯤꯛ ꯗꯤꯖꯥꯏꯟ ꯍꯥꯏꯔꯒꯗꯤ ꯕꯣꯗꯤꯒꯤ ꯁꯤꯁꯦ ꯈꯤꯇꯪ ꯁꯦꯐ ꯑꯗꯨꯝ ꯑꯣꯏꯔꯅꯤꯀꯣ. ꯒꯥꯔꯤꯗꯁꯨ ꯐꯖꯔꯦ. ꯑꯗꯨꯒ ꯒꯥꯔꯤꯗꯁꯨ ꯍꯌꯦꯡ ꯈꯣꯠꯄꯗꯁꯨ ꯁꯤꯅ ꯈꯤꯇꯪꯗꯤ ꯁꯦꯐ ꯑꯣꯏꯔꯅꯤꯀꯣ. ꯑꯗꯩ ꯃꯥꯏꯁꯤꯅ ꯐꯨꯠ ꯀꯩꯅꯣ, ꯁꯤ ꯃꯃꯥꯡꯒꯤ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯃꯤꯇꯔ ꯀꯣꯟꯁꯣꯜꯗꯣꯝꯗ ꯑꯃꯨꯛ ꯌꯦꯡꯉꯛꯄ ꯀꯥꯟꯗ ꯑꯩ ꯑꯃꯨꯛꯇꯪ ꯑꯣꯟ ꯇꯧꯖꯔꯛꯀꯦ. ꯃꯌꯥꯝ ꯌꯦꯡꯕꯤꯌꯨ. ꯃꯃꯥꯡꯒꯤ ꯗꯤꯖꯥꯏꯟ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯁꯦ. ꯁꯤꯅꯤꯀꯣ, ꯌꯥꯝꯅ ꯌꯦꯡꯕꯗ ꯌꯥꯝ ꯐꯖꯩꯀꯣ. ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯌꯥꯎꯔꯦꯀꯣ, ꯑꯦꯅꯥꯂꯣꯛ, ꯁꯤꯝꯄꯜ ꯑꯦꯅꯥꯂꯣꯛꯇ. ꯑꯗꯨꯒ ꯁꯤꯗꯅ ꯗꯤꯖꯤꯇꯦꯜꯗ ꯑꯅꯤꯃꯛ ꯌꯥꯎꯕ ꯍꯥꯏꯕ ꯇꯥꯔꯦ. ꯑꯗꯒꯤ ꯃꯥꯒꯤ ꯊꯧꯕꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ, ꯗ꯭राꯏভিꯡ ꯃꯣꯠꯁꯦ, ꯏꯀꯣ ꯑꯃ ꯌꯥꯎꯔꯦ. ꯑꯗꯨꯒ ꯁꯤꯗ ꯄꯋꯥꯔ ꯍꯥꯏꯅ ꯑꯃꯒ ꯌꯥꯎꯔꯤꯀꯣ. ꯁꯤ ꯏꯀꯣꯗ ꯊꯧꯔꯒꯗꯤ ꯑꯩꯈꯣꯏ ꯊꯥꯎ ꯆꯥꯕꯒꯤ ꯆꯥꯡꯁꯦ ꯍꯟꯊꯗꯣꯏꯅꯦꯕꯀꯣ. ꯁꯤꯗ ꯁꯤꯅ ꯀꯤꯂꯣꯃꯤꯇꯔꯁꯤꯗ ꯄꯤꯔꯦꯀꯣ. ꯑꯗꯩ ꯁꯤꯅ ꯐꯨꯏꯜꯒꯤ ꯁꯤ ꯂꯩꯔꯦꯀꯣ. ꯑꯗꯩ ꯁꯤꯅ ꯁ꯭ꯄꯤꯠ. ꯑꯗꯨ ꯁꯤꯗꯩꯗ ꯀ꯭ꯔꯣꯝ ꯑꯃꯁꯨ ꯁꯨꯃꯥꯏꯅ ꯁꯥꯡꯅ ꯁꯤꯗꯩ ꯌꯥꯎꯔꯤꯀꯣ. ꯁꯤꯗ ꯃꯃꯥꯡꯒꯤ ꯑꯩꯈꯣꯏꯒꯤ ꯗꯤꯖꯤꯇꯦꯜ ꯑꯩꯈꯣꯏ ꯃꯤꯇꯔ ꯀꯣꯟꯁꯣꯜꯁꯦ ꯌꯦꯡꯕꯗ ꯌꯥꯝ ꯐꯖꯩꯀꯣ. ꯑꯗꯒꯤ ꯁꯤꯗꯩꯗ ꯑꯥꯏꯗꯜ ꯁ꯭ꯇꯥꯔꯠ ꯁ꯭ꯇꯣꯞ ꯁꯤꯗ ꯌꯥꯎꯔꯤꯀꯣ. ꯁꯤꯁꯦ ꯑꯣꯐ ꯑꯣꯟ ꯇꯧꯗꯣꯏꯅꯤꯀꯣ.
ꯁꯤꯗ ꯁ꯭ꯇꯥꯔꯠ ꯇꯧꯔꯅꯤ ꯑꯗꯨꯒ ꯍꯣꯔꯟ ꯂꯩꯔꯦ ꯁꯥꯏꯠ ꯏꯟꯗꯤꯀꯦꯇꯔ ꯁꯤꯅ ꯑꯩꯈꯣꯏ ꯍꯦꯗꯂꯥꯏꯠꯀꯤꯁꯤ ꯂꯩꯔꯦꯀꯣ ꯑꯗꯨꯒ ꯁꯨꯝ ꯃꯊꯪ ꯃꯈꯥ ꯂꯥꯛꯄꯗ ꯑꯩꯈꯣꯏꯒꯤ ꯁꯤꯗꯩꯗ ꯍꯥꯟꯅꯗꯤ ꯑꯩꯈꯣꯏꯒꯤ ꯃꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏ ꯐꯨꯏꯜ ꯊꯥꯎ ꯍꯥꯞꯐꯝꯁꯦ ꯍꯥꯟꯅꯗꯤ ꯀꯩꯅꯣꯗ ꯃꯅꯤꯡꯗ ꯄꯥꯟꯕꯅꯦꯕꯀꯣ ꯃꯅꯤꯡꯗ ꯄꯥꯟꯕꯁꯦ ꯌꯥꯝꯅ ꯀꯟꯚꯤꯅꯤꯌꯦꯟ ꯑꯣꯏꯕ ꯋꯥꯠꯄꯗꯒꯤ ꯍꯥꯏꯕ ꯇꯥꯔꯦ ꯃꯣꯏꯅ ꯌꯥꯝꯅ ꯌꯨꯅꯤꯛ ꯑꯣꯏꯕ ꯐꯤꯆꯔ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯂꯣꯝꯗ ꯍꯥꯏꯕ ꯇꯥꯔꯦ ꯇꯦꯡꯀꯤꯗꯤ ꯁꯤꯗꯤ ꯌꯥꯎꯕ ꯅꯠꯇꯦꯀꯣ ꯁꯤꯒꯤ ꯃꯈꯥꯒꯤ ꯀꯩꯅꯣꯁꯤꯗ ꯌꯥꯎꯗꯣꯏꯅꯤꯀꯣ ꯁꯤꯒꯤ ꯖꯒꯥꯁꯤꯗ ꯁꯤ ꯃꯈꯥꯁꯤꯗ ꯌꯥꯎꯗꯣꯏꯅꯤ ꯁꯤꯁꯦ ꯁꯨꯃꯥꯏꯅ ꯈꯨꯝꯖꯤꯟꯕꯗꯗꯤ ꯁꯨꯃꯥꯏꯅ ꯈꯨꯝꯗꯣꯏꯅꯤꯀꯣ ꯁꯨꯃꯥꯏꯅ ꯅꯝꯁꯤꯜꯂꯒ ꯑꯗꯨꯒ ꯍꯥꯡꯇꯣꯛꯄꯁꯦ ꯁꯨꯃꯥꯏꯅ ꯁꯤꯒꯤ ꯁꯣꯁꯦ ꯁꯨꯃꯥꯏꯅ ꯅꯝꯁꯤꯜꯂꯦꯗꯅ ꯑꯗꯨꯒ ꯂꯩꯗꯣꯏꯅꯦꯕ ꯍꯥꯏꯅ ꯇꯛ ꯅꯝꯃꯅꯤꯅ ꯑꯗꯣ ꯁꯣꯝꯗ ꯀ꯭ꯂꯣꯛ ꯋꯥꯏꯁꯇ ꯑꯗꯨꯝ ꯂꯩꯕ ꯑꯗꯨ ꯁꯤ ꯍꯥꯡꯗꯣꯔꯛꯄ ꯀꯣ ꯁꯤꯅꯤ ꯑꯗ ꯁꯤꯒꯤ ꯅꯨꯡꯉꯥꯏꯕ ꯑꯃꯁꯨ ꯂꯩꯔꯦꯀꯣ ꯑꯗꯨꯒ ꯁꯤꯒꯤ ꯃꯅꯤꯡꯒꯤ ꯁꯤꯠ ꯍꯥꯡꯕꯒꯤ ꯅꯤꯌꯣꯝꯁꯦ ꯁꯤꯁꯦ ꯁꯣꯝꯗ ꯑꯩꯈꯣꯏ ꯑꯦꯟꯇꯤ ꯀ꯭ꯂꯣꯛ ꯋꯥꯏꯁꯇ ꯂꯩꯗꯣꯏꯅꯤꯀꯣ ꯑꯗꯨꯒ ꯂꯩꯔꯒ ꯁꯤ ꯍꯥꯡꯉꯦꯀꯣ ꯍꯥꯡꯉꯒ ꯃꯅꯨꯡꯒꯤ ꯁ꯭ꯇꯣꯔꯦꯖꯇꯣ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯁꯤ ꯁꯤꯗꯤ ꯃꯅꯨꯡꯁꯤꯗꯤ ꯌꯥꯝ ꯁꯥꯊꯤꯅ ꯆꯥꯎ ꯂꯩꯔꯝꯃꯦꯀꯣ ꯑꯩꯅ ꯑꯦꯛꯁꯄꯦꯛ ꯇꯧꯔꯨꯕꯗꯨꯒ ꯁꯤꯗ ꯂꯩꯔꯝꯃꯤ ꯄꯣꯠꯁꯤꯒꯗꯤ ꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯍꯦꯜꯃꯦꯠ ꯑꯅꯤ ꯒꯨꯝꯕꯒꯤ ꯆꯥꯡꯗ ꯑꯗꯨꯝ ꯆꯜꯂꯅꯤꯀꯣ ꯁꯤꯗꯤ ꯁꯤ ꯌꯥꯝ ꯊꯤꯅ ꯆꯥꯎꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯑꯦꯅꯤ ꯑꯩꯈꯣꯏꯒꯤ 33 ꯕꯨꯠ ꯀꯣ 33 ꯂꯤꯇꯔꯒꯤ ꯃꯥꯒꯤ ꯁ꯭ꯄꯦꯁꯁꯦ ꯑꯗꯨꯅ ꯃꯁꯤ ꯌꯥꯝ ꯊꯤꯅ ꯀꯥꯟꯅꯔꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯅꯨꯡꯇꯤꯒꯤꯀꯣ ꯑꯩꯈꯣꯏꯒꯤ ꯄꯣꯠ ꯆꯩ ꯄꯨꯊꯣꯛ ꯄꯨꯁꯤꯟꯗꯁꯨ ꯑꯣꯏꯔꯣ ꯑꯃꯕꯨ ꯑꯣꯏꯔꯣꯀꯣ ꯁꯤꯒꯤ ꯌꯥꯝꯅ ꯑꯦꯗꯚꯥꯟꯇꯦꯖ ꯑꯣꯏꯕ ꯍꯥꯏꯕ ꯇꯥꯔꯦ ꯃꯥꯒꯤ ꯑꯩꯈꯣꯏꯒꯤ ꯃꯔꯨꯑꯣꯏꯅ ꯁꯤ ꯆꯥꯎꯔꯛꯏꯁꯤ ꯃꯔꯝꯁꯦ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯐꯨꯏꯜ ꯀꯩꯅꯣꯁꯦ ꯁꯣꯝꯗ ꯃꯈꯥꯗ ꯂꯥꯛꯄꯗꯩꯅꯤꯀꯣ ꯑꯗꯣ ꯁꯤ ꯌꯥꯝꯅ ꯐꯔꯦ ꯁꯤ ꯌꯥꯝ ꯊꯤꯅ ꯆꯥꯎꯔꯦꯀꯣ